ꯉꯁꯤ ꯆꯤꯜꯗ꯭ꯔꯦꯟ ꯗꯦꯅꯤ ꯃꯣꯏ ꯇꯔꯨꯛꯁꯦ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩ ꯁꯤ ꯈꯛꯇ ꯍꯥꯏꯖꯔꯤ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯩꯒꯤ ꯃꯤꯔꯥꯁꯨ ꯂꯩꯐꯝꯅ ꯃꯣꯔꯦ ꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯃꯄꯨꯡ ꯕꯤꯔꯦꯟ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯜꯂꯦ ꯑꯩꯒꯤ ꯃꯤꯡ ꯇꯥꯅꯤꯌꯥ ꯃꯣꯔꯦꯗꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯀꯔꯤꯕ ꯃꯣꯏꯒꯤ ꯆꯤꯡꯒꯤ ꯃꯔꯨꯄꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯦ ꯆꯔꯥꯁꯨ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯉꯁꯤ ꯆꯤꯜꯗ꯭ꯔꯦꯟ ꯗꯦꯅꯤ ꯃꯣꯏ ꯇꯔꯨꯛꯁꯦ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩ ꯁꯤ ꯈꯛꯇ ꯍꯥꯏꯖꯔꯤ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯆꯤꯜꯗ꯭ꯔꯦꯟ ꯗꯦꯅꯦꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯆꯤꯜꯗ꯭ꯔꯦꯟ ꯗꯦ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯑꯩꯁꯦ ꯌꯨꯝꯗ ꯅꯨꯡꯗꯥꯡ ꯁꯤꯗ ꯂꯦꯛꯑꯝꯃꯒ ꯌꯨꯝꯗ ꯍꯟꯕ ꯀꯥꯟꯁꯤꯗ ꯍꯩꯉꯥꯡ 360ꯗꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯩꯉꯥꯡꯒꯤ ꯋꯥꯇꯔ ꯄꯥꯔꯛ ꯑꯃ ꯁꯪꯒꯥꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯄꯨꯕꯤꯔꯛꯎ ꯑꯦꯟꯖꯣꯏ ꯇꯧꯍꯟꯕꯤꯔꯨ ꯂꯥꯎꯑꯣꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯑꯗꯨ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯁꯤꯔꯥꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯈꯜꯂ ꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯌꯦ ꯑꯉꯥꯡ ꯑꯍꯨꯝꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯑꯍꯨꯝ ꯈꯛꯇꯪ ꯇꯥꯏꯌꯦꯕꯀꯣ ꯃꯣꯏ ꯑꯉꯥꯡ ꯑꯍꯨꯝꯁꯦ ꯆꯥꯛ ꯆꯥꯗꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯃꯣꯏꯁꯤ ꯁ꯭ꯀꯨꯜꯗꯁꯨ ꯃꯣꯏ ꯁ꯭ꯂꯣꯒꯥꯟ ꯂꯥꯎꯕꯁꯨ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯨ ꯆꯥꯔꯣꯏ ꯍꯥꯏꯅ ꯃꯣꯏ ꯑꯉꯥꯡ ꯑꯍꯨꯝꯁꯦ ꯆꯥꯛ ꯆꯥꯗꯦ ꯁꯤꯒꯤ ꯃꯁꯤ ꯍꯧꯖꯤꯛ ꯅꯥꯔꯀꯣꯇꯦꯔꯤꯁꯁꯤꯡꯁꯤꯅ ꯐꯥꯖꯤꯜꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯊꯥꯗꯣꯛꯇ꯭ꯔꯒꯗꯤ ꯃꯣꯏꯁꯤ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯅ ꯃꯣꯏꯁꯤ ꯁꯨꯃꯥꯏꯅ ꯆꯥꯗꯕ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯆꯤꯜꯗ꯭ꯔꯦꯟ ꯗꯦꯒꯤꯅꯦꯅ ꯑꯩꯈꯣꯏ ꯀꯩꯝꯇ ꯂꯥꯡꯗꯦ ꯉꯁꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯃꯅꯦꯅ ꯑꯗꯣ ꯇꯧꯗ ꯌꯥꯗꯗꯅ ꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤ ꯁꯤꯝꯇꯪꯗꯤ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯃ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇ ꯁꯤꯝꯇꯪ ꯌꯧꯕꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯁꯤ ꯁꯤꯝꯇꯪꯗꯤ ꯐꯣꯡꯗꯣꯛꯀꯦꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯀꯧꯖꯩ